ꯃꯌꯥꯝ ꯉꯁꯤ ꯑꯩ ꯉꯥꯅꯝ ꯅꯝꯒꯦꯅ ꯇꯧꯔꯤ ꯁꯟꯗꯦꯅꯤꯅꯀꯣ ꯌꯦꯅꯝ ꯂꯩꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯡꯕ ꯃꯇꯣꯟ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯀꯦ ꯇꯧꯏ ꯃꯅꯝ ꯃꯍꯥꯁꯦ ꯈꯔ ꯃꯥꯡꯅꯕ ꯉꯥꯒꯤꯗ ꯁꯤꯡ ꯂꯩꯔꯦ ꯁꯥ ꯃꯔꯣꯏ ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯃꯈꯃꯟ ꯃꯅꯥꯁꯨ ꯈꯔ ꯍꯥꯞꯀꯦ ꯇꯧꯏ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯩ ꯉꯥꯁꯦ ꯃꯨꯛꯀ ꯉꯥꯅꯤ ꯑꯗꯩ ꯉꯝꯍꯥꯏ ꯑꯁꯥꯡꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯃꯨꯛꯐꯥꯎ ꯅꯝꯖꯗ꯭ꯔꯤ ꯃꯌꯥꯝꯅ ꯍꯥꯏꯔꯒ ꯑꯩꯁꯨ ꯅꯝꯒꯦ ꯇꯧꯔꯤꯅꯤ ꯍꯩꯇ꯭ꯔꯤ ꯐꯖꯅ ꯅꯝꯕꯗꯣ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯂꯥꯛꯏ ꯀꯁꯥꯔꯒꯤ ꯒ꯭ꯔꯥꯝ ꯍꯥꯏꯕ ꯈꯨꯟꯗꯨꯒ ꯑꯩꯈꯣꯏ ꯆꯦ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯃꯆꯨ ꯃꯔꯣꯏ ꯂꯣꯏꯅ ꯍꯥꯞꯆꯔꯦ ꯍꯥꯞꯄꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯂꯣꯏꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒꯦ ꯇꯧꯏ ꯃꯌꯥꯝ ꯃꯤꯛꯁ ꯐꯖꯅ ꯇꯧꯁꯜꯂꯒꯦ ꯑꯗꯨ ꯃꯔꯣꯏ ꯃꯔꯥꯡꯁꯤꯅ ꯃꯅꯝꯁꯦ ꯍꯥꯠꯇꯣꯏꯅꯦꯕꯀꯣ ꯑꯩ ꯇꯣꯠꯄꯁꯦ ꯂꯣꯏꯔꯦ ꯇꯣꯠꯄꯁꯦ ꯐꯖꯅ ꯇꯣꯠꯇ꯭ꯔꯒꯗꯤ ꯉꯥꯒꯤ ꯃꯅꯝꯗꯣ ꯂꯩꯅꯦꯕ ꯑꯗꯨ ꯐꯖꯅ ꯇꯣꯠꯁꯟꯕꯤꯔꯣ ꯇꯣꯠꯄꯁꯦ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯀꯅꯥꯒꯨꯝꯕꯅꯗꯤ ꯕꯦꯁꯣꯟꯁꯨ ꯍꯥꯞꯄꯤ ꯑꯩꯈꯣꯏꯗꯤ ꯕꯦꯁꯣꯟ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯉꯥꯇ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯩ ꯖꯩꯅꯥ ꯃꯅꯥ 4-5 ꯂꯧꯖꯔꯦ ꯍꯦꯛꯎꯔꯦ ꯉꯁꯤ ꯍꯦꯛꯅ ꯄꯣꯔꯛꯑꯦ ꯑꯗꯩ ꯖꯩꯅꯥ ꯃꯅꯥꯁꯦ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯖꯩꯅꯥ ꯃꯅꯥꯁꯤꯒ ꯍꯥꯞꯄꯦ ꯐꯖꯅ ꯇꯧꯅ ꯄꯥꯇꯛ ꯇꯧꯅꯀꯣ ꯆꯞ ꯃꯥꯟꯅꯅ ꯂꯦꯚꯦꯜꯗꯣ ꯃꯥꯟꯅꯍꯟꯕ ꯑꯗꯨꯗꯒꯤ ꯍꯥꯞꯄꯒ ꯌꯣꯝꯕꯗꯤ ꯍꯩꯇꯦ ꯃꯣꯏꯅ ꯇꯥꯛꯑꯒ ꯌꯣꯝꯗꯣꯏꯅꯤ ꯑꯩꯁꯨ ꯑꯃꯨꯛꯐꯥꯎ ꯌꯣꯝꯖꯗ꯭ꯔꯤ ꯃꯊꯛ ꯂꯣꯟꯗꯒꯤ ꯌꯣꯝꯒꯅꯨ ꯍꯥꯏꯌꯦ ꯁꯥꯏꯠ ꯂꯣꯟꯗꯒꯤ ꯍꯥꯟꯅꯀꯣ ꯁꯥꯏꯠ ꯂꯣꯟꯗꯒꯤ ꯍꯥꯟꯅ ꯌꯣꯝꯃꯣ ꯁꯥꯏꯠ ꯃꯄꯥꯟꯗꯒꯤ ꯍꯥꯟꯅ ꯌꯣꯝꯖꯔꯦ ꯌꯣꯝꯃꯒ ꯃꯌꯥꯏꯗꯒꯤ ꯑꯃꯨꯛ ꯊꯦꯛꯆꯟꯕ ꯃꯌꯥꯏꯗꯒꯤꯁꯨ ꯊꯦꯛꯆꯟꯕ ꯑꯩꯁꯦ ꯇꯝꯃꯤꯅꯦꯕꯀꯣ ꯃꯇꯨꯡꯗ ꯏꯊꯟꯇ ꯇꯧꯔꯁꯨ ꯍꯩꯅꯕ ꯍꯥꯏꯅ ꯑꯗꯒꯤ ꯃꯌꯥꯏꯗ ꯑꯃꯨꯛ ꯊꯦꯛꯆꯜꯂꯦ ꯁꯣꯝ ꯁꯥꯏꯠꯇꯩ ꯑꯃꯨꯛ ꯊꯦꯛꯆꯜꯂꯦ ꯃꯄꯥꯟꯗꯩ ꯑꯃꯨꯛ ꯊꯦꯛꯆꯟꯖꯔꯦ ꯑꯩꯈꯣꯏ ꯍꯩꯒꯟꯗꯕꯅꯤꯅꯀꯣ ꯃꯄꯥꯟꯗꯩ ꯑꯃꯨꯛ ꯊꯦꯛꯆꯟꯖꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯅꯥꯁꯤꯅ ꯁꯨꯝ ꯀꯅꯥꯒꯨꯝꯕꯅ ꯂꯥꯗ ꯇꯧꯔꯦ ꯂꯥꯗꯗꯤ ꯇꯧꯕ ꯑꯩꯗꯤ ꯑꯃꯨꯛ ꯇꯧꯖꯗ꯭ꯔꯤ ꯖꯩꯅꯥꯁꯤꯅ ꯇꯧꯔ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯎꯕꯁꯨ ꯍꯦꯜꯂꯤ ꯖꯩꯅꯥꯁꯤꯅ ꯁꯨꯝ ꯀꯤꯁꯟꯕ ꯁꯨꯝ ꯅꯥꯟꯗꯣꯛꯇꯅꯕ ꯌꯦꯠꯁꯟ ꯈꯣꯠꯆꯟꯅ ꯊꯝꯕꯤꯕ ꯖꯩꯅꯥ 3-4 ꯃꯅꯥ 3-4 ꯅꯣꯏꯅ 3 ꯊꯣꯛꯅ ꯌꯦꯠꯁꯟꯕꯤꯔꯣ ꯌꯦꯠꯁꯟꯕꯤꯔꯒ ꯑꯗꯩ ꯃꯅꯥ ꯑꯃꯅ ꯑꯃꯨꯛ ꯌꯦꯠꯁꯟꯕꯤꯔꯣ ꯌꯦꯠꯂꯕ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯈꯥꯡ ꯊꯥꯡꯒꯠꯂꯝꯃꯦ ꯈꯥꯡꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯇꯩꯗꯁꯨ ꯇꯧꯋꯦ ꯈꯥꯡꯗ ꯇꯧꯕ ꯍꯥꯏꯌꯦ ꯈꯥꯡꯗ ꯇꯧꯔꯦ ꯂꯥꯏꯠꯇꯨ ꯆꯠꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯁꯔꯛꯁꯤꯒ ꯑꯗꯣ ꯅꯨꯡ ꯑꯆꯧꯕꯗꯤ ꯂꯩꯇꯦ ꯅꯨꯡ ꯃꯆꯥ ꯄꯤꯛꯇꯛ ꯇꯧꯕꯅ ꯅꯝꯃꯒꯀꯣ ꯊꯝꯃꯦ ꯉꯥꯏꯍꯥꯛ ꯊꯝꯃꯒ ꯃꯤꯅꯤꯠ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅ ꯆꯪꯉꯦ ꯄꯨꯡ ꯑꯃꯃꯨꯛ ꯆꯪꯉꯦ ꯅꯝꯕꯁꯦ